मैमबु अमुका नतारा मुक्चरी तोंगान तोंगान मु सोशल मीडिया अमदी खबर दगी लोकचबा पाउसिंग मैम द थमजरी अहानमदा फेसबुक की सुरसन द जुडोका सेम्बोय दगी अपडेट अमतंग लोकचरी कुकी गी रोकेना पानबदगी अहन नम लेखिदबदा अदुदा ख्वाइदगी मेन रोल लौखिबा कुकी विलेज वॉलंटियर मिसम दुनी मसिदा हाइसे नुंदांगी पुंग निपान दगी हौबनी रॉकेट कापसे अदुगा अयुक फावबनी हाइरी मसिदी खंगना खंगना गवर्नमेंट कुकी टेररिस्ट मिसम से फाबियु फाबिद्रबदी अइसु खंगद्रे रॉकेट कापलक दिसे मिसम निको कुकी गी ओइना लोगी ओइना दी they are the real terrorists कुकी विलेज volunteers volunteer हो ना sama माजंग बिन मोलय sam sau kim men pum tir jemen ho pa chat lau thai pun to an man lo ko pum ma pango hen to pum to I to na pan la ayo wa ro no pum tir jemen new to na ma sal ben nang na pathen nom pi jong han na le tu ni pung jat vela na thun man ham izat na kap do man ba ke ho hi zan ha pung ge na ha pa na as tu jingka ko ba ka pa ngai de bon khat zan ra pung ge na ti tai pung ge na ka chi ro ina kuna oh ai nan da na zan ra pung ge tan tu jana pan na la jing na la tu yai mi nai la tu ni nga moi ra nga thi pang tu na so pho hen pung tir jemen ho hen ket na yo ga la pa na nga pan bo ole ole bro tu ni kho ta na sabe sha yang na me thai e thalai dong pi tiu tai bu kap set pe ti mo to loi hoi hi ben na pam ma jegin ipilang pang thu ha spai hon मथौ तारकलबदी बांग्लादेश की यूथ कुमना खोंजंग चांगसिल्लागानी YOM मपांगल कल्ले हाइरिबा बीजेपी के लेंगाकना दिल्ली की चीफ मिनिस्टर फावो जेल द नमसिन्दुना थम्मा नगमलगा मणिपुर थुगाइदमा होनरिबा MLA अमदि मिनिस्टर तारागी मथक्ता एक्शन लखोटपा करिगी ngamद्रिबनो हाइना यूथ ऑफ मणिपुर YOM की चेयरमैन सिंथांगम लाउरेमबम फोंदोखरे वाफम असि ngasi मणिपुर प्रेस क्लब ता पांगथोकपा पावगी मिफम अमदा फोंदोखिबनी मागना मखाता नंगसी फावद मणिपुर लेंगाक पाइरिबा MLA मिनिस्टर अमदी चीफ मिनिस्टर मसागी ओइबा पर्सनल इंटरेस्ट सोकपा इशू अमा लाकपा मतमदा मखोइना नुपी लोनबगी ओइरबसु हुरानबगी ओइरबसु लेंगाकपा सोइबगी ओइरबसु इहो अमा लाकपा मतमदा मखोइगी मायकतो वा ngalakpa mattamda organization gi leader media person amadi atopa miyosing phajinbada asuki matik expert oiraga manipur thuaina honriba kuki MLA tara phaba ngamdriba karigino hangki sinthangam makhata na Delhi gi chief minister Arvind Kejriwal faduna jail da thambangam BJP laingak asina manipur thuaina honriba kuki MLA tara gi mathakta action lakhuppa ngamdriba si kari karamba aronba agenda leibana no manipur da leiriba mitei sing loisinaba center lengak amadi kuki terrorist singna aronba agenda amagi makhada thabak thong kya chatharabra haibagi singnaba leire manipur irang hantanaba amasung tangdu leitaba porkani haiduna pusalaki central force sing phong kuki terrorist sing mating pangduna amadi aphoba khulai piduna mitei singda landa halibasi manipur lengak na yengduna leiriba karigino haiki magna makhata na central force sing asi kuki misang sang da leirabadi miyam da sengna khangan birak laga maikai longna duna makhoigi safanaba hotna jahobana afaba oigani karigumba tangdu leitaba hanjil hange hairabadi central force sing attack jathrak liba kuki sing lanthek nabiu ngamloidaba taragana nakhoina pairiba khulai sing adu khulngakpa volunteer sing da sinabiu madasu ngamlo hairagana manipur da thokliba lan asi loidriba fawba isa gi bunker da tumina lebiu lemna adum tolo phangbiu haiki manipur da thoklib irang asi asuki matik phibam lurakpana maram oiraga bangladesh ta youth singna manipur miyam gi damakta khongjang changchin bagi tangai fadaba ama lakle athubada lengak pairiba ruling amadi opposition anina khenaba thamdana wakhal chungsinnaraga sabsaba phirep amamam lepna duna miyam da lakthokadabani karigumba lakthokpa ngamdaba tarabadi manipur da leiriba youth singna bangladesh ta thokiba achoba irang adugumna ama thoroknaba maru hunbani haina lawgani hari maka tarakpa pawda ISTV news ki source amagi matungina chief minister amadi ruling MLA sing yauna governor ga unakre pawmi sing da wafam amatta thamlamdana chatkre hairi hairiba video du yengmina simem order sigi matangda manipur gi governor amadi manipur gi chief minister gangarang numidang akhana na unakraba matong ngasi amukhana MLA sing yauna chief minister na Raj Bhavan da governor unakre Governor unakhiba the cabinet minister sing yauna punna ruling the lady by MLA kunipana serokyaki mifamadu pungama henawari stanar ba matungda chief minister NP na pawmi singda governor go unakhiba adugi matangda pawdam amata thamlamda na chatke governor unajungai mangoina na chief minister secretariat MLA minister yauna apun ba mifam ama famlaba matung punna governor unakhibani ngarang ruling MLA sing yawba mifamna unified command chief minister da sinanaba warep lawduna chief minister masana governor unaduna taksin balek laikhrabani hiramasida pawdam ama
Manipur ki Chief Minister Nongthom Biren ngasi Manipur da oirak liba law and order fivam asi nahona amuhanna laksin laba kai kongtang lokhat kadage haibagi matang da ngasi amuhanna Manipuri Governor Lakshman Prasad Acharya ga unakre ngasi unakiba asida Manipur ki Cabinet Minister Singh MLA Singh amasung ruling bu support tawrib MLA Singh saruyaki ngarang maktada Manipur ki Chief Minister masamagna Manipuri Governor unaduna tongan ba demand sing yawba memorandum pisin duna central lengak ta taksil laga Manipur da tatara truk farak laba irang asi loisin nabagi waroisin purat nabagi kongtang paikalu haibagi taksin laba Chief Minister memorandum pisin ba wafam laikrabani ngarang Manipur ki Chief Minister na unakiba adu da pauche sing amasung tongan ba source tagi phongdong narpada Manipur da tholib irang asiga mai lenana Chief Minister da piramba unified command lauthok laga security advisor da pahen khraga matung da su khatara truk helak laba irang asi laksin mangam da asiga mari lenana Manipur ki Chief Minister da unified command khusin na ba center da taksin laba role governor da phongdo kya wafam leini tawada bu unified command asi amuna piraka dawribra natraga pirak center ki maikai dagi kari khongtang paikhalakani haibadudi hausi fawi oina di khangba leitri ngasi thajaba ba pau gi source phangba magi matung inadi ngasi ayuk pung 13 tadi gi mangoina na ruling da yawriba MLA Singh amasung cabinet minister singa Chief Minister Bangloda akhanna mifam pangthok tuna makhoi gi oiba anabu warep lawraba matung ngasi mahaki saminariba cabinet minister Singh amasung MLA Singha ngasi Manipur gi governor ga unakhibani ngasi unakiba asida yamna Puning sing singai uribadi mayam maru aba cabinet minister ani amadi ngasi gi mifam asida yauki de haibagi thajaba paugi source amana supalli tawbodabu ngasi unakiba asida kari warol thamami amasung governor gi market gi kari thajaba pira haibagi matang dadi Chief Minister na ngasi paumi sing da mahaki warol amada piramdana thokibana maram oraga lakadori ba waroisin